ngasi phongkhiba tongan sifongsingdagi amasum thokhiba thawdok wathokingdagi maru oiba I pausing khongatcharaga Manipur top channel gi maikhaidigi mayamda share tawzagi ahanbada maru oiba pau amoina lakacharaga laingakna sel thadoktabadagi panchayat parisad ki members sing job card holders sing mai hauna saure panchayat parisad ki ban apple kunguhumdoi athawbusingi numit komthoklaga nonganbaga amuk makha chathagadori lainga ashina Manipur panchayat parisad ki member pradhan jila parisad ki member singi tha kyagi honorarium pithoktaba amasum job card holder singi khusuman pitoktabagi Manipur panchayat parisad ki member sing amasum job card holder sing mai hauna saure Manipur panchayat parisad ki ngarang dagi satharakiba pung nifu nipan gi ban Hayeng April kunguhumdoi athawbusingi numit laikhidraba athawbusingi ikai khumnaba utpoina ban komthoklaga mathangi numit April kunga mari dagi ban amuk makha sathagani haidi Manipur panchayat parisad ki miyang makhada Manipur tampaki district singda kaukhiba pung nifu nipan gi ban ngasi ahing loisilagani MGNREGS phangi 15 Finance Commission gi pan thada o haina setakhiba ban nasina ngasi su Manipur gi tongan mafam singda ban sogatpa singna asat awok thingba yauna dukan kaithel amata hangan khide ban asina mahausa gi punsida sauna akaiba pikhi haina su pausina makhatana palli atopa maruiba pawamana mu COVID-19 virus airborne pathogen ni phongdorakle airborne pathogen ni haina phongdorakpaga lonena COVID-19 dagi ngakthoknaba Leibak kyana CMliba protocol amuk hana yengsinbagi tangai phadaba leire COVID-19 tholiba SARS-CoV-2 virus airborne pathogen ni haina London New York amasu Beijing da phongba science journal The Lancet na report tawrakre US UK amasum Canada gi expert taruna laiset asigi maramda thijinkhibagi report hai ahanbadadi COVID-19 virus asi miyoibana sor hondokpada yorakpa apikpa droplet natragana aerosols ta yorakpani maduna maram oiraga miyoy amadigi amada sandokpani haina launakhibani airborne pathogen ni haina phongdorakpaga loinana COVID-19 dagi ngakthoknanaba Leibak kyana semliba protocol amuk hana yengsinbagi tangai phadab leire The Lancet ki report matung ina virus adu nungsita yauduna miyoibada sandokpani tangai phaba ama ohra marks upnanaba phongdoklibba sima kana pham khangdaba ama oiragani haina su pausina makhatari amasum thijinbagi report arapa mafam amadi ka manungda leiba miyoi phawbada virus asi sandokpa ngami virus asina sowalaba miyoi sada kunthra humdoi digi yankhaiga humdoi phawbadi layong amata uttaba thengnai hairena su pausina makhatana phongdorakli makhasa tharakpoina topa maruiba pawamanamo editor mari yauna miyoi taraga magi mathakta Sheikh Nurul Hasana defamation case thangatkre Khetrigao Kendrada mire oinanaba sem sariba Sheikh Nurul Hasan sai kunthraga taruk apokpa Nur Muhammad laifam Khetri awang laikaina Prinamad electronic media gi editor mari yauna miyoi taraga mangagi mathakta defamation case ama Imphal East ki Chief Judicial Magistrate ki court thangatkre press na phangwa pawgi matung ina case adugi accused number 1 oiriba Naharup Mayai Lekai da leiba Naharup Youth Memorial Development Association gi General Secretary A Arun Sharma amadi accused number 3 Naharup Mayai Lekai Women Welfare Association gi Secretary Hais Indira Devi Anina Kuyek Bidro Tadorokpa Sirol amagi matung ina hairiba paw CA singamasum electronic media na satliba thasigi taraga mapan amasung kunda phongki defamation case aduda palliba atop accused sing adudi Altaf Kismat apokpa Pukrimayum Nizamuddin Megasandra Thingbaizam Toizam Devrani apokpa inauksa Sanam Dilip Getchandra Pesimayum Basanta Ningthauzum apokpa Akazao Nasir Hussein Yumkhaibam Nazakat apokpa Liyakat Yumkhaibam Tahirani Sheikh Nurul Hasan Nupianiga immoral oiba thapak sathai haina phonglakiba yumpham yaudaba paw aduna complainant oiriba Sheikh Nurul Hasan gi ikai khumnabada suale mikhal thengnanaba sem sariba social worker amada asigumba yumpham yaudaba paw sina sound akaiba thoale haiduna case atu thangatkibani wakat adunga si Chief Judicial Magistrate Imphal East na lakholaga loinana miyoy amagi reputation sukalle haiba wakat adu makhata na yengsinanaba Porampat Police Station gi OC da pawtak pikre Indian Penal Code ki section 120 B amasum
34 गी under section 500 501 502 gi makhada chap chaba thabak lokhat pina bo wakhat khibani court na criminal procedure court ki section 202 gi makhada accused oiriba miyoi singadu gi mathakta thigatnaba khanganki wakhalakhiba dugi matungina phonglakhiba paw adu tuan ba miyoi kyana social media ra thadorakhibana maram oiraga social worker Sheikh Nurul Hasan gi ikai khumnabada soale miyoi sing adu gi mathakta Porompat police station na thigatpaga loinana adugumba arana paw sing adu sandokpa thingnana ba khanganki police na thijinbagi report adu sayesi gi me 13 phawbagi manungda pikhalaknabasu mari lenaba police station na khangankhre hari pauksi sing na phongnarakiba paw adugi mari makhong amadi kadai phabu sumlabagi haibadu puthokpa ngamde maramaduna paw adu miyoi amagi mathakta chathaba allegation ni haina lawduba yaroi paw aduda laikai amada social worker adu sangba yaroi haibu wafam yauri asiguma kaya asina miyam gidama kathokpaga loinena thabak toriba miyoi amagi ikai khumnabada sauna sowalle hairianasu paw sina makhatana palli losilakoi na topa paw khura namu nungmaina landakhiba laite maral sina bohonabani Sahid Ali kairau mating mangyadagi MD Rahman Saini Pugamanga apok MD Ibosana ngarang MD Nasiruddin Elias Baboygi Walker kulum laklaga makpu nungmaina landa duno hatna bohona ramle hairibudu aran ba pauni aduguma thabak thawung amata sathagiba laite mahana Nasiruddin bu mingchat thinaba miyamda aran ba paw sandokpani amadi yarani haiduna hekta haijinbani haina kairau awang laikai MD Sahid Ali na phongdokre MD Sahid Ali gi yumna pangthukpa paw gi mifam amada mahna hai ngarang numidang pung 8:40 rom tabada kairau mayai laikai de leiba Rahamana maki yumda iftar party ama singani haina tawribadu malem gi oina sanduraliba kobi na maram oiraga iftar party sinbigano haina sanglubane adubu Rahamana yaba kawba lekhide yadabana maram oiduna aikhoi satnaba laithorapeda maki yumda miyoi kharana nungmai kapsinba thajinba tawrakhi masi makhoina aikhoi lakadore khangbadigi mangjawnuna phatta thorang yatpani masina maram oiraga aikhoi mafam adu thadoktuna lakhi Rahamana iftar party sinnanaba thorang asi covid na maram oiduna laingaki SOP leibana thingluba miyamda onsilagdibasi laingakna athubada miyeng sanghaningi haina sumana makhatana phongdokhi adugu miyam pawsul sulakpoina ngasi gi oiba leba asigi covid-19 miyam update pizarake adugu matik lebak thibni miyam ngasina amu hena covid-19 nabagi sangji hengalae miyam da pizagi report masang tang amasum ngarang digi hena miyam leba asida covid-19 positive oibagi sangji hele punna miyoi ngasi la ahunga lising kuntragani thoi hena amasum ngasi puna miyoi lising aniga saniga humpugo humdoi covid-19 na lehen kidre aduga masisu miyam amasu miyam wal gi oina khwaidigi masing yamna su na khiena report amana su makhatana pali adu miyam su sudana anabu ipau lergadi miyam da update pizaraki miyam adu fu ngaminarasi